ꯄꯨꯟꯁꯤ ꯏꯆꯦꯜ ꯆꯦꯅꯦꯜꯒꯤ ꯅ꯭ꯌꯨꯁ ꯑꯞꯗꯦꯠꯇ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠꯁꯤꯡ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯍꯔ ꯘꯔ ꯇꯤꯔꯪꯒꯥꯒꯤ ꯃꯇꯥꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDP ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯄꯣꯁ ꯑꯃ ꯇꯧꯔꯛꯂꯤ ꯄꯣꯁ ꯑꯁꯤ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯤꯁꯇꯔ ꯁꯣꯈꯨꯡꯉꯝ ꯕꯥꯏꯇꯦ ꯆꯍꯤ 95 ꯀꯧꯕ ꯀꯨꯀꯤ ꯑꯃ ꯍꯦꯡꯂꯦꯞꯇꯒꯤ ꯇꯣꯔꯕꯨꯡꯗ ꯎꯁꯣꯏ ꯍꯦꯛꯄ ꯆꯠꯄꯗ ꯃꯩꯅ ꯆꯤꯡꯂꯒ ꯁꯤꯔꯒ ꯂꯩꯔꯝꯕꯗꯒꯤ ꯇꯣꯔꯕꯨꯡꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ngasi pangthokkadoriba Independence Day numitka mari lenana Operation Sindurda laikhidraba BSF Deepak Chingkhamda Bir Chakra piragani hairi ECI gi thongi Mayokta Congress na laibak sinba thungna khongjang changsangadori voter list sembada aranba sattarabra haibagi singnaba leire haidana khudam chamdangba loinana Congress lusingba Rahul Gandhi na Election Commission of India ECI da thamkiba statement ama ECI na reject torupagi Mayokta Congress na laipak sinba thungna khongjang changsangadori Imphal gi Congress Bhavan da ngarang pangthokiba pawgi mifam amada MPCC gi President K Megasandana mathaki wafam sing asi pongdokladana ECI na reject torukiba adu yaningdabu utuna laibak asigi state district amadi block level kudingmakta August 12 da rally ama satkani Manipur gi oinadi lakliba August 19 da state level rally pangthokani haiki K Megasandana makha taradana niyom gi wangmada BJP lengak amadi ECI na chattariba thabak sing asigi Mayokta tasengna evidence kalonana puthokpa ngamkhrai atop state sing Karnataka Maharashtra na singbagi mikhalda tawkiba adugum Manipur da su chathakibagi khara khangma ngamlai atuba matamda khudam changdamga loinana puthoknaba kana chijenbagi thabak haure hairaduna Manipur gi oinasu polling station ayambada vote huralamba thengnare puthoknaba kana honari haina su phongdoki mafam khudingmakta BJP lengak lakpadagi uran chentigi thabak asi thengnare mi amana vote masing hena thadaba ahenba kaya hapchiliba asi ECI na khangna tumina lesiliba asi karigino haibasi wahang amane asengba asumba khangnaba electoral roll PBO haibada yade form menbada ahenba hapsin kriba singi detail vote thadabagi CCTV footage PO haibane adusu yade state khudingmakta 2024 gi mikhalda ahomba lakani haina khalamba ado vote huranbagi oina taromliba asimak laibak thibani haike Miyoi amana vote lising ama thadabagumba niyomgi wangmada henjilakliba asigumba mayam ase thoktanaba Manipur gi oinasu thijinba horagani huran chinthi mayam asina lebak ngakpa heitabadagi thoaningdaba kaya ama thoklibane asengba prajagi apama mihut khalaba matamda afaba lengak ama leiba ngamgani amade corruption tawdruba matamda afaba khunai ama oirakani hainasu K Magasandrana phongdokhi Manipur si ningthokpan laiba ama oirami haiba kauthokpagum tawre Houkhre mirol asina matam amada Manipur asi ningthokpanba akanba laiba ama oirami haiba kauthokpagum tawre haina Joint Students Coordinating Committee JSCC gi convener Lukram Malang Mamite na phongdokhre Imphal West ki changangai usekonda leiba Comment School da JSCC na sinduna ngarang 18 suba Manipur Independence Day 2025 gi thoram pangthokre Imphal West ki changangai usekonda leiba Comment School da JSCC na sinduna ngarang 18 suba Manipur Independence Day 2025 gi thoram pangthokre thoram aduga mari lenana Lukram Malang Mamite na makata na phongdokhibada ngarang August 13 asi iramda Manipur gi oinadi yamna nungaiba numit amane kumja 1891 da thokhiba Anglo Manipur War matungdagi sahi 53 subna British ki loilam lengak makhada leiraklaba matung kumja 1847 gi August 13 da Manipur asi amuk hana ningkha tamba ningthokpan balepa ama oiramkhe adubu laibak thibadi hauji awlakliba mirol asina Manipur asi khanongpo Asia da ningthokpan matik magun yamna leiba leba ama oirami haiba kausilaklei Maram aduna Manipur gi kauraba puwari asi nahonana hingat anduna maromdom lepcharamba laiba amani haibase khanganaba JSCC na sinduna ngarang August 13 da thorom asi pangthokhibane Houkhre oirakliba phibam asida aikhoi punamakna ima laiba Manipur kandabe ade haibagi wakalonda thabak tawminaba matau tai haina su phongdokki Medal for Meritorious Service pinaba khangatpada Manipur dagi nipan yaure hairi India gi 18 suba Independence Day ga mari lenana Medal for Meritorious Service pinaba khangatpada Manipur dagi miyoi nipan yaure Police Service ki oina Medal for Meritorious Service phangadorba sing adude Additional Superintendent of Police Devendra Singh Hijam Deputy Superintendent of Police Thangjapau Wifi Sub Inspector Nilbir Singh Yangabam Havildar Dorendra Maitei Irengbam Constable Saiko Houkhre amasung Rifleman Mangte Zeki Komni haire Correctional Service ki oina Medal for Meritorious Service pinaba khalaklaba miyoi ani adude Warder Surendra Kumar Singh Ngangbam amasung Head Warder MD Muhammad Hamizuddin ne
Police Service ki oina Medal for Gallantry amadi President's Medal for Distinguished Service pinaba khalakpa singi manungda Manipur dagi amata yaudre. Fair Service ki oina Medal for Gallantry, President's Medal for Distinguished Service amadi Medal for Meritorious Service pinaba khalaklaba singi manungdasu Manipur dagi amata yaudre. Home Guard and Civil Defense ki oina Medal for Gallantry, President Medal for Distinguished Service amadi Medal for Meritorious Service pinaba khanbadasu Manipur dagi yaudre. Sahi asigi oina tongan ba state amadi union territory singi yauna Central Armed Police Force da mathau tawriba personnel singda punna Gallantry Medal chaniga kunthra humdoi, President Medals for Distinguished Service maudraga mapan amadi Medal for Meritorious Service satret ki yangkai nipan pinaba tongan ba personnel sing khalakhibane. Mizoram gi oina President's Medal for Distinguished Service pinaba khalakpada ama amasung Medal for Meritorious Service pinaba khalakpada mioi ani yaure. Nagaland gi oina di Medal for Meritorious Service pinaba khalakpada mioi ani yaure haire. Manipur da hujik mayoknariba Wathoksing Major Agreementki Khudolni Sirka. Manipur da hujik mayoknariba Wathoksing asi Major Agreementki Khudolni maram asina India gi Constitution da Manipur gi tokhaibar provision ama haptuna pre-merger political status da hanjil handrabadi Wathoksing gi waroisin purakpa ngamloi haina Coalition for Indigenous Right Campaign Sirka gi General Secretary Laisangthep Lamyan mana phongdokhre. Wafam asi Sirka na sinduna kaibi de leiba manasing da pangthokhiba Manipur na British ki makuttagi ningtamba hanjinkhiba numitki ningsing thorom da phongdokhibani. Ibudau pakhangmagi malem puba papal yekpa petruk lei machugi Manipur National Flag chingkhatuna pangthokhiba thorom aduga mari lenana lamyan mana makatana hai kumja 1947 dagi 1949 pawbada laikhiba Manipur gi political status adubu miyamna masak khanganaba Sirka na chatarakpa campaign gi saruk ama oina Manipur Independence Day asi chai khudingi pangthoktuna lakpanei. Manipur asi ningkha tamba leiba ama oina leijarambagi saktam adu ngakna thamnaba amadi aikhoigi lengak londa ahenba pangal pinaba pre-merger political status da hanjan haudrabadi mikha ponbagi chaina ase kokpangamloi. Manipur ni India da tingkraba matung sahi 13 ki matungda ngasimak isagi iramda misen oiduna leiriba asina mayek laraba khudamne matung tarakpada kari ahenba thorokhigadage haiba tamba ngamdre. Maram aduna miyam amata oina punsinduna tungam chatki lambi ama sema mathau tare haina su phongdokhe. Lupa lakh manga gi demand pihodabadagi dukanda nongmai kapsilaga kuki gi mari lene harakpa laibak tibane. Lupa lakh manga gi sel gi demand pihode haibagi damak tha asigi tarada dukanda nongmai kapsilaga kuki militant singa mari lene haina lalawluk KCP Polit Bureau Standing Committee na maral sirakpa laibak tibane haina victim oriba dukan mapu hairoktagi ningthaujam Bijen Kumar Elias Robin ngarang mahaki lekai da pangthokiba pawgi mifam amada phongdokhre. Mahakna makatana haikibada August 10 da hairok wangjeng lamkhaida leiba mahaki kwa mana yonba dukan gi satar da nongmai kapsilamkiba adu thamoi sokna nuaite thodo aduga mari lenana punsiba maitei koba KCP Polit Bureau Standing Committee gi Information and Public Relations Secretary ne haijaba amana mahakpo kuki narco terrorist singda achawa sanpham kaya pi hairakpase yamna lanba wafamne. Wafam asina maram oraga mahaki lalur itikta akaiba yamna la anbigano business tawminariba kanagumba mahaka nuainadaba mioi singna hairakpa wafam oibra haibasisu khangdre. Makha tana aranmana karino asummana karino haibadu tidok piraga miyamna su mateng pangbiyo haire. Trump na India da tarif thamjalakhibana Russia da sauna awaba kaya mayokna halai. America gi President Donald Trump na India da sada 50 tarif thamjalakhiba asina maram oiraga Russia da asawa saitheng kaya phangba haibadu oire haina report amana phongdorakle. Report asigi matung inna ngasi August 15 da Alaska da Russia gi President Vladimir Putin ga unagadoriba asigi mangoinana asawa paujel ama pibo oina Trump na lana maram oiraga Vladimir Putin gi leipak Russia da economy gi asawa awaba mayoknare. Maram aduna Russia na hujik chatliba khongthang asi handoktuna saukhatpagi lambi da sanction mana hena phagane haina su phongdokhibane haire.